Miying tabri basing kwai kudi mo ko ahan naman tada. Diki channel pakamina si kamina si channel sina taram noksari amadi iko no nakrumjari. Channel sina lepanay dana sayol kudingi na majing namit kudingi thamjaba sayol gi rasi pol. Ngasi sodoma kuduno laksari ngasi October gi tang taramapan. Namit asitigi hoduna. Lakadori batang kun mga pobugi oiba sayol asigi rasi pol kudol tamjan na bagi naman kuduno laksari. Nasi tangkak tu so tumak mes rasi pol dagi hujare harga mathung manaw na tumak chacha jarga rasi pol tarani thoi sida minna rasi pol na aroi be lok saga bani luna na rasi pol khudamak ki oina tangkak ani thong na thamjagani chayol siki ahan ba tangkak ta tang tara mapan dagi na kuni thoi fobugi kari pol leri habdu thamjarake madugi matu tarakoda rasi pol khudimak ki oina aroi ba tangkak habidi tang kulum doi dagi na kun manga fobugi tangkak amuk thamjarakani Rasipol kunima ki oina sayol sida haksangi pol kari leri mahiroi singina kari leri pakang le sabi singina kari leri habdu tamjarake ngasigi sayol gi rasipol si khudol tamjadringai mangoina na lagadoriba October gi tang kulum doida pangkok kadoriba yangai gi nini panta ningol sako banamit manipur gi ningol singi oiba amata ngairaba singthani ngai oraba amadi mahorol dagi sanaduna lagaba sigumlaba Ningol singi oina di sahi magi amuktang thokpa ningol sakoba numit sina lakpa ke iroina na channel sigi maikai dagi amadi sayol gi team gi maikai dagi sayol gi rasipol team gi maikai dagi manipur da leibiri ba ningol sing amadi igi channel gi subscriber viewers sing ningol sing kwai kudimag ningol obi kudimag da mangjong na ningol sakoba ga iroina na yaipa pawdel ijeri Ngasigi thamjari ba sayol gi rasipol amuk kudol tamjana bagi tarja do miyam da puning changna tamina bagi tarja lomina si kudol tamjage ngasi October gi tang kun mapan dagi na lakadori ba October gi tang kun manga pawbugi oiba sayol sigi rasipol kudol tamjage ni tamina si Akwai papa tige channel subscribe to view please Pore mayam adudi ngasigi thamjari ba sayol gi rasipol da puning changna tamina si ahan basi Mes Rasipol log sage Mes Rasipol gi oina ahan ba tangkak ki tang tarama pandagi na kuni thoi pobugi manung sida no bu marup mapang kiyama unagani panduna leraku sel pangani wano mamai pakani garbar to pakana gani tuga lemhuri batang kulum doi dagina kun manga pobugi manungda lamda sat pakaide laitin gi thabak ta puning sangani laikai ki thabak tharomda matam pramagani sayol sida mes rasipol gi oina haksangi oina di thoina kaibe leite mahiroi singi oina mahida adumak khajana sarsajaba ngamjagani pakang le sabi singi oina di haina singagani bris rasipol gi oina tang tarama pandagina kuni thoi pobugi ahan mataka ki manung sida lamda satpa kaide anobo marak mapang pangi ungi seito bukana gani garbar to busawali Lemhuri batang kulum doi dagi na kun mga pawbugi manung sida inung manung sengkat sagat gani Om hong gani wano masakrit hang gani haksangi oina di kaide mahigi oina di pagdana dumaksak gani Pakang lesabi singi oina di aina singa gani Ahum subada methun Rasipol gi oina tang tarama pandagi kuni thoi pawbugi ahan tangkak ki manung sida lamda sak gani Om hongdo hongjing khara lay gani yeknabu masing khara yang gani section view Adugo sana khona bagi thabuk da laibiri basingi oina di minchak phangu matam ni laikai gi thabuk thoromna matam yamna mangani lemhori batang kulum doi dagina kun manga pawbugi manung sida wanom basakri ka thangani aduga artist ki lam da laibiri basingi oina minchak phangu matam haibadu oigani mingon da laikiba panduna lerakkiba sel kayama anghungduna phangu matam oigani Aksangi oina di thoina kaide mahiroi singi oina mahida afaba aljaba ngamjaba matam ni daga pakang le sabi singi oina di ajadana mukna khiba matam leigani karkat rasipol gi oina ang tarama pandagi kuni thoi pawgi ahan mataka ki manung sida lamda sathokpa thoina kaida ba afaba oiba matam ni lila drama yauba sel bingchak phangani pom hongani anubu marup phangani Deva karma gi thabak da puning sangani lemhuri batang kulum doi dagi kun mga pawbugi manungda sayen ki karbar da sel mangani notary yaw sel mangani aksangi oina di afaba matam oigani
ꯃꯍꯩꯔꯣꯏꯁꯤꯡꯒꯤ ꯑꯣꯏꯅ ꯃꯍꯩꯗ ꯐꯖꯅ ꯆꯠꯊꯖꯕ ꯉꯝꯖꯒꯅꯤ ꯄꯥꯈꯪ ꯂꯩꯁꯥꯕꯤꯁꯤꯡꯒꯤ ꯑꯣꯏꯅ ꯍꯥꯏꯅ ꯁꯤꯡꯅꯒꯅꯤ ꯁꯤꯡꯍ ꯁꯤꯡꯍ ꯔꯥꯁꯤꯐꯣꯜꯒꯤ ꯑꯣꯏꯅ ꯇꯥꯡ 18ꯗꯒꯤ 22 ꯐꯥꯎꯕꯒꯤ ꯑꯍꯥꯟꯕ ꯇꯥꯡꯀꯛꯀꯤ ꯃꯅꯨꯡꯁꯤꯗ ꯋꯥꯅꯣꯝꯕ ꯃꯥꯏ ꯄꯥꯛꯀꯅꯤ ꯐꯝ ꯍꯣꯡꯒꯅꯤ ꯏꯃꯨꯡ ꯃꯅꯨꯡ ꯁꯦꯝꯖꯤꯟ ꯁꯥꯖꯤꯟꯒꯅꯤ ꯑꯅꯧꯕ ꯃꯔꯨꯞ ꯃꯄꯥꯡ ꯐꯪꯒꯅꯤ ꯂꯤꯂꯥ ꯗ꯭ꯔꯃꯥ ꯁꯥꯟꯅ ꯈꯣꯠꯅꯕꯒꯤ ꯊꯕꯛ ꯂꯩꯕꯤꯔꯤꯕꯁꯤꯡꯒꯤ ꯑꯣꯏꯅ ꯃꯤꯡꯆꯠ ꯐꯪꯖꯕ ꯃꯇꯝꯅꯤ ꯋꯥꯈꯜ ꯅꯨꯡꯉꯥꯏꯒꯅꯤ ꯂꯦꯝꯍꯧꯔꯤꯕ ꯇꯥꯡ 16ꯗꯒꯤꯅ 25 ꯐꯥꯎꯕꯒꯤ ꯃꯅꯨꯡꯁꯤꯗ ꯊꯕꯛ ꯆꯠꯊꯣꯛꯄ ꯀꯥꯏꯗꯕ ꯁꯥ ꯌꯦꯟꯒꯤ ꯀꯔꯕꯥꯔ ꯇꯧꯔꯤꯕꯁꯤꯡꯗ ꯁꯦꯜ ꯃꯥꯡꯕ ꯂꯣꯇꯔꯤ ꯌꯥꯎꯕ ꯁꯦꯜ ꯃꯥꯡꯕ ꯑꯗꯨꯒ ꯍꯛꯆꯥꯡꯒꯤ ꯑꯣꯏꯅꯗꯤ ꯊꯣꯏꯅ ꯀꯥꯏꯗꯕ ꯃꯍꯩꯔꯣꯏꯁꯤꯡꯒꯤ ꯑꯣꯏꯅ ꯑꯐꯕ ꯇꯥꯟꯖꯕ ꯉꯝꯖꯕ ꯃꯇꯝꯅꯤ ꯑꯗꯨꯒ ꯄꯥꯈꯪ ꯂꯩꯁꯥꯕꯤꯁꯤꯡꯒꯤ ꯑꯣꯏꯅꯗꯤ ꯊꯨꯡꯅꯒꯅꯤ ꯀꯟꯌꯥ ꯀꯟꯌꯥ ꯔꯥꯁꯤꯐꯣꯜꯒꯤ ꯑꯣꯏꯅ ꯑꯍꯥꯟꯕ ꯇꯥꯡꯀꯛꯀꯤ ꯇꯥꯡ 18ꯗꯒꯤꯅ 22 ꯐꯥꯎꯕꯒꯤ ꯃꯅꯨꯡꯁꯤꯗ ꯂꯝꯗ ꯆꯠꯀꯅꯤ ꯐꯝ ꯍꯣꯡꯒꯅꯤ ꯑꯅꯧꯕ ꯃꯔꯨꯞ ꯃꯄꯥꯡ ꯐꯪꯒꯅꯤ ꯀꯔꯕꯥꯔ ꯇꯧꯕ ꯀꯥꯟꯅꯒꯅꯤ ꯏꯃꯨꯡ ꯃꯅꯨꯡ ꯁꯦꯝꯒꯠ ꯁꯥꯒꯠꯂꯤ ꯂꯦꯝꯍꯧꯔꯤꯕ ꯇꯥꯡ 16ꯗꯒꯤꯅ 25 ꯐꯥꯎꯕꯒꯤ ꯃꯅꯨꯡꯗ ꯂꯥꯏ ꯇꯤꯟꯒꯤ ꯊꯕꯛꯇ ꯄꯨꯛꯅꯤꯡ ꯆꯪꯒꯅꯤ ꯋꯥꯅꯣꯝꯕ ꯃꯥꯏ ꯄꯥꯛꯀꯅꯤ ꯁꯥꯟꯅ ꯈꯣꯠꯅꯕꯒꯤ ꯊꯕꯛꯇ ꯃꯤꯡꯆꯠ ꯐꯪꯒꯅꯤ ꯍꯛꯆꯥꯡꯒꯤ ꯑꯣꯏꯅꯗꯤ ꯀꯥꯏꯗꯦ ꯃꯍꯩꯒꯤ ꯑꯣꯏꯅꯗꯤ ꯅꯤꯡꯕ ꯊꯨꯡꯗꯦ ꯑꯗꯨꯒ ꯄꯥꯈꯪ ꯂꯩꯁꯥꯕꯤꯁꯤꯡꯒꯤ ꯑꯣꯏꯅꯗꯤ ꯃꯨꯛꯅꯒꯅꯤ ꯇꯨꯂꯥ ꯇꯨꯂꯥ ꯔꯥꯁꯤꯐꯣꯜꯒꯤ ꯑꯣꯏꯅ ꯇꯥꯡ 18ꯗꯒꯤꯅ 22 ꯐꯥꯎꯕꯒꯤ ꯑꯍꯥꯟꯕ ꯇꯥꯡꯀꯛꯀꯤ ꯃꯅꯨꯡꯁꯤꯗ ꯋꯥꯈꯜ ꯆꯔꯥꯡꯅꯒꯅꯤ ꯑꯅꯧꯕ ꯃꯔꯨꯞ ꯃꯄꯥꯡ ꯐꯪꯒꯅꯤ ꯁꯦꯜ ꯃꯈꯣꯡ ꯄꯥꯟꯒꯅꯤ ꯃꯤꯅ ꯁꯦꯜ ꯊꯧꯔꯒꯅꯤ ꯅꯤꯡꯕ ꯀꯥꯏꯒꯅꯤ ꯂꯦꯝꯍꯧꯔꯤꯕ ꯇꯥꯡ 16ꯗꯒꯤ 25 ꯐꯥꯎꯕꯒꯤ ꯃꯅꯨꯡꯁꯤꯗ ꯑꯅꯧꯕ ꯃꯔꯨꯞ ꯃꯄꯥꯡ ꯎꯅꯒꯅꯤ ꯊꯦꯡꯅꯒꯅꯤ ꯋꯥꯅꯣꯝꯕ ꯃꯥꯏ ꯄꯥꯛꯀꯅꯤ ꯐꯝ ꯍꯣꯡꯒꯅꯤ ꯁꯥ ꯁꯟꯒꯤ ꯀꯔꯕꯥꯔꯗ ꯁꯦꯜ ꯃꯥꯡꯒꯅꯤ ꯍꯛꯆꯥꯡꯒꯤ ꯑꯣꯏꯅꯗꯤ ꯀꯥꯏꯗꯦ ꯃꯍꯩꯒꯤ ꯑꯣꯏꯅꯗꯤ ꯅꯤꯡꯕ ꯊꯨꯡꯗꯦ ꯑꯗꯨꯒ ꯄꯥꯈꯪ ꯂꯩꯁꯥꯕꯤꯁꯤꯡꯒꯤ ꯑꯣꯏꯅꯗꯤ ꯍꯥꯏꯅ ꯁꯤꯡꯅꯒꯅꯤ ꯕ꯭ꯔꯤꯁꯤꯛ ꯕ꯭ꯔꯤꯁꯤꯛ ꯔꯥꯁꯤꯐꯣꯜꯒꯤ ꯑꯣꯏꯅ ꯑꯍꯥꯟꯕ ꯇꯥꯡꯀꯛꯀꯤ ꯇꯥꯡ 18ꯗꯒꯤꯅ 22 ꯐꯥꯎꯕꯒꯤ ꯃꯅꯨꯡꯁꯤꯗ ꯑꯅꯧꯕ ꯅꯨꯡꯉꯥꯏꯕ ꯄꯥꯎ ꯇꯥꯖꯕ ꯃꯇꯝꯅꯤ ꯐꯝ ꯍꯣꯡꯗꯣꯛ ꯍꯣꯡꯖꯤꯟ ꯈꯔ ꯂꯩꯒꯅꯤ ꯋꯥꯈꯜ ꯅꯨꯡꯉꯥꯏꯒꯅꯤ ꯂꯝꯗ ꯆꯠꯄ ꯀꯥꯏꯗꯦ ꯁꯦꯜ ꯃꯈꯣꯡ ꯄꯥꯟꯒꯅꯤ ꯁꯥꯟꯅ ꯈꯣꯠꯅꯕꯒꯤ ꯊꯕꯛꯇꯁꯨ ꯃꯤꯡꯆꯠ ꯐꯪꯒꯅꯤ ꯂꯦꯝꯍꯧꯔꯤꯕ ꯇꯥꯡ 16ꯗꯒꯤ 25 ꯐꯥꯎꯕꯒꯤ ꯃꯅꯨꯡꯗ ꯄꯟꯗꯨꯅ ꯂꯩꯔꯛꯈꯤꯕ ꯃꯇꯝ ꯁꯥꯡꯅ ꯃꯇꯝ ꯀꯨꯏꯅ ꯄꯟꯗꯨꯅ ꯂꯩꯔꯛꯈꯤꯕ ꯁꯦꯜ ꯀꯌꯥ ꯐꯪꯒꯅꯤ ꯏꯃꯨꯡ ꯃꯅꯨꯡ ꯁꯦꯝꯒꯠ ꯁꯥꯒꯠꯄ ꯉꯝꯖꯒꯅꯤ ꯐꯝ ꯀꯥꯒꯅꯤ ꯍꯛꯆꯥꯡꯒꯤ ꯑꯣꯏꯅꯗꯤ ꯀꯥꯏꯗꯦ ꯃꯍꯩꯔꯣꯏꯁꯤꯡꯒꯤ ꯑꯣꯏꯅ ꯃꯍꯩꯗ ꯐꯖꯅ ꯆꯠꯊꯖꯕ ꯉꯝꯖꯒꯅꯤ ꯑꯗꯨꯒ ꯄꯥꯈꯪ ꯂꯩꯁꯥꯕꯤꯁꯤꯡꯒꯤ ꯑꯣꯏꯅꯗꯤ ꯊꯨꯡꯅꯒꯅꯤ ꯙꯅꯨ ꯙꯅꯨ ꯔꯥꯁꯤꯐꯣꯜꯒꯤ ꯑꯣꯏꯅ ꯑꯍꯥꯟꯕ ꯇꯥꯡꯀꯛꯀꯤ ꯇꯥꯡ 18ꯗꯒꯤ 22 ꯐꯥꯎꯕꯒꯤ ꯃꯅꯨꯡꯁꯤꯗ ꯄꯟꯗꯨꯅ ꯂꯩꯔꯛꯈꯤꯕ ꯁꯦꯜ ꯐꯪꯒꯅꯤ ꯑꯅꯧꯕ ꯃꯔꯨꯞ ꯃꯄꯥꯡ ꯎꯅꯒꯅꯤ ꯐꯝ ꯍꯣꯡꯗꯣꯛ ꯍꯣꯡꯖꯤꯟ ꯈꯔ ꯂꯩꯒꯅꯤ ꯂꯧꯎ ꯁꯤꯡꯎꯒꯤ ꯊꯕꯛꯇ ꯆꯥꯎꯈꯠꯂꯤ ꯂꯤꯂꯥ ꯗ꯭ꯔꯃꯥ ꯌꯥꯎꯕ ꯃꯤꯡꯆꯠ ꯐꯪꯒꯅꯤ ꯂꯦꯝꯍꯧꯔꯤꯕ ꯇꯥꯡ 16ꯗꯒꯤ 25 ꯐꯥꯎꯕꯒꯤ ꯃꯅꯨꯡꯁꯤꯗ ꯃꯔꯤ ꯃꯇꯥꯒ ꯄꯨꯟꯅ ꯆꯥꯃꯤꯟ ꯊꯛꯃꯤꯟꯅꯒꯅꯤ ꯂꯝꯗ ꯆꯠꯄ ꯗꯦꯕ ꯀꯔꯃꯒꯤ ꯊꯕꯛꯇ ꯄꯨꯛꯅꯤꯡ ꯆꯪꯒꯅꯤ ꯍꯛꯆꯥꯡꯒꯤ ꯑꯣꯏꯅꯗꯤ ꯀꯥꯏꯗꯦ ꯃꯍꯩꯒꯤ ꯑꯣꯏꯅꯗꯤ ꯐꯩ ꯑꯗꯨꯒ ꯄꯥꯈꯪ ꯂꯩꯁꯥꯕꯤꯁꯤꯡꯒꯤ ꯑꯣꯏꯅꯗꯤ ꯊꯨꯡꯅꯒꯅꯤ ꯃꯀꯔ ꯃꯀꯔ ꯔꯥꯁꯤꯐꯣꯜꯒꯤ ꯑꯣꯏꯅ ꯑꯍꯥꯟꯕ ꯇꯥꯡꯀꯛꯀꯤ ꯇꯥꯡ 18ꯗꯒꯤ 22 ꯐꯥꯎꯕꯒꯤ ꯃꯅꯨꯡꯗ ꯑꯅꯧꯕ ꯅꯨꯡꯉꯥꯏꯕ ꯄꯥꯎ ꯀꯌా ꯑꯃ ꯇꯥꯒꯅꯤ ꯐꯝ ꯍꯣꯡꯒꯅꯤ ꯋꯥꯅꯣꯝꯕ ꯃꯥꯏ ꯄꯥꯛꯀꯅꯤ ꯃꯔꯨꯞ ꯌꯥꯝꯅ ꯊꯦꯡꯅꯒꯅꯤ ꯏꯃꯨꯡ ꯃꯅꯨꯡ ꯁꯦꯝꯒꯠ ꯁꯥꯒꯠꯀꯅꯤ ꯂꯦꯝꯍꯧꯔꯤꯕ ꯇꯥꯡ 16ꯗꯒꯤ 25 ꯐꯥꯎꯕꯒꯤ ꯃꯅꯨꯡꯗ ꯁꯥ ꯁꯟꯒꯤ ꯀꯔꯕꯥꯔꯗ ꯁꯦꯜ ꯃꯥꯡꯒꯅꯤ ꯂꯣꯇꯔꯤ ꯌꯥꯎꯕ ꯀꯥꯟꯅꯒꯅꯤ ꯃꯔꯤ ꯃꯇꯥ ꯌꯨꯝꯗ ꯂꯥꯛꯀꯅꯤ ꯍꯛꯆꯥꯡꯒꯤ ꯑꯣꯏꯅꯗꯤ ꯀꯥꯏꯗꯦ ꯑꯗꯨꯒ ꯃꯍꯩꯒꯤ ꯑꯣꯏꯅ ꯃꯍꯩꯔꯣꯏꯁꯤꯡꯁꯦ ꯀꯌꯥ ꯄꯥꯡꯗꯕ ꯃꯇꯝꯅꯤ ꯑꯗꯨꯒ ꯄꯥꯈꯪ ꯂꯩꯁꯥꯕꯤꯁꯤꯡꯒꯤ ꯑꯣꯏꯅꯗꯤ ꯃꯨꯛꯅꯒꯅꯤ ꯀꯨꯝꯚ ꯀꯨꯝꯚ ꯔꯥꯁꯤꯐꯣꯜꯒꯤ ꯑꯣꯏꯅ ꯇꯥꯡ 18ꯗꯒꯤ 22 ꯐꯥꯎꯕꯒꯤ ꯑꯍꯥꯟꯕ ꯇꯥꯡꯀꯛꯀꯤ ꯃꯅꯨꯡꯁꯤꯗ ꯁꯦꯜ ꯃꯈꯣꯡ ꯄꯥꯟꯒꯅꯤ ꯃꯊꯧ ꯆꯤꯟꯒꯅꯤ ꯋꯥꯈꯜ ꯌꯥꯝꯒꯅꯤ ꯀꯥꯟꯅꯗꯕ ꯃꯐꯝꯗ ꯁꯦꯜ ꯊꯥꯗꯒꯅꯤ ꯄꯥꯝꯗꯕ ꯃꯔꯨꯞ ꯎꯅꯒꯅꯤ ꯂꯩꯐꯝ ꯍꯣꯡꯒꯅꯤ ꯐꯝ ꯀꯥꯒꯅꯤ ꯂꯦꯝꯍꯧꯔꯤꯕ ꯇꯥꯡ 16ꯗꯒꯤ 25 ꯐꯥꯎꯕꯒꯤ ꯃꯅꯨꯡꯗ ꯂꯝꯗ ꯆꯠꯄ ꯀꯥꯏꯗꯦ ꯏꯃꯨꯡ ꯃꯅꯨꯡ ꯁꯦꯝꯒꯠ ꯁꯥꯒꯠꯂꯤ ꯑꯆꯧꯕꯅ ꯆꯥꯟꯕꯤꯒꯅꯤ ꯂꯤꯂꯥ ꯗ꯭ꯔꯃꯥ ꯌꯥꯎꯕ ꯃꯤꯡꯆꯠ ꯐꯪꯒꯅꯤ ꯍꯛꯆꯥꯡꯒꯤ ꯑꯣꯏꯅꯗꯤ ꯀꯥꯏꯗꯦ ꯃꯍꯩꯔꯣꯏꯁꯤꯡꯒꯤ ꯑꯣꯏꯅ ꯃꯍꯩꯗ ꯑꯐꯕ ꯇꯥꯟꯖꯕ ꯉꯝꯖꯕ ꯃꯇꯝꯅꯤ ꯑꯗꯨꯒ ꯄꯥꯈꯪ ꯂꯩꯁꯥꯕꯤꯁꯤꯡꯒꯤ ꯑꯣꯏꯅꯗꯤ ꯍꯥꯏꯅ ꯁꯤꯡꯅꯒꯅꯤ ꯑꯁꯨꯝꯅ ꯊꯝꯖꯔꯤꯕ ꯆꯌꯣꯜꯒꯤ ꯔꯥꯁꯤꯐꯣꯜꯁꯤꯒꯤ ꯑꯔꯣꯏꯕꯗ ꯃꯤꯟꯅ ꯔꯥꯁꯤꯐꯣꯜ ꯑꯃꯨꯛ ꯊꯝꯖꯒꯦ ꯑꯍꯥꯟꯕ ꯇꯥꯡꯀꯛꯀꯤ ꯇꯥꯡ 18ꯗꯒꯤ 22 ꯐꯥꯎꯕꯒꯤ ꯃꯅꯨꯡꯁꯤꯗ
ꯀꯔꯕꯥꯔ ꯇꯧꯕꯁꯤꯡꯒꯤ ꯌꯥꯝꯅ ꯀꯥꯟꯅꯒꯅꯤ ꯄꯨꯡ ꯏꯁꯩ ꯇꯧꯕꯁꯤꯡꯒꯤꯁꯨ ꯌꯥꯝꯅ ꯀꯥꯟꯅꯒꯅꯤ ꯁꯥꯟꯅ ꯈꯣꯠꯅꯕꯁꯤꯡꯒꯤ ꯑꯣꯏꯅ ꯃꯤꯡꯆꯠ ꯐꯪꯖꯕ ꯃꯇꯝꯅꯤ ꯃꯐꯝ ꯍꯣꯡꯗꯣꯛ ꯍꯣꯡꯖꯤꯟ ꯂꯩꯒꯅꯤ ꯋꯥꯅꯣꯝꯕ ꯃꯥꯏ ꯄꯥꯛꯀꯅꯤ ꯂꯦꯝꯍꯧꯔꯤꯕ ꯇꯥꯡ 22ꯗꯒꯤ 25 ꯐꯥꯎꯕꯒꯤ ꯃꯅꯨꯡꯁꯤꯗ ꯂꯝꯗ ꯆꯠꯄ ꯀꯥꯏꯗꯦ ꯂꯧꯎ ꯁꯤꯡꯎꯒꯤ ꯊꯕꯛꯇ ꯆꯥꯎꯈꯠꯂꯤ ꯃꯔꯤ ꯃꯇꯥꯒ ꯄꯨꯟꯅ ꯆꯥꯃꯤꯟ ꯊꯛꯃꯤꯟꯅꯒꯅꯤ ꯅꯨꯡꯉꯥꯏꯕ ꯄꯥꯎ ꯇꯥꯒꯅꯤ ꯍꯛꯆꯥꯡꯒꯤ ꯑꯣꯏꯅꯗꯤ ꯀꯥꯏꯗꯦ ꯑꯗꯨꯒ ꯃꯍꯩꯔꯣꯏꯁꯤꯡꯒꯤ ꯑꯣꯏꯅ ꯃꯍꯩꯗ ꯃꯌꯥꯏ ꯑꯣꯏꯅ ꯆꯠꯊꯖꯕ ꯉꯝꯖꯒꯅꯤ ꯄꯥꯈꯪ ꯂꯩꯁꯥꯕꯤꯁꯤꯡꯒꯤ ꯑꯣꯏꯅꯗꯤ ꯊꯨꯡꯅꯒꯅꯤ ꯑꯁꯨꯝꯅ ꯊꯝꯖꯔꯤꯕ ꯆꯌꯣꯜꯒꯤ ꯔꯥꯁꯤꯐꯣꯜ ꯑꯁꯤ ꯃꯇꯥꯡ ꯑꯁ꯭ꯋꯥꯏꯗ ꯇꯦꯟꯁꯤꯟꯖꯅꯕꯒꯤ ꯇꯥꯟꯖꯥꯗꯨ ꯌꯧꯔꯛꯂꯦ ꯂꯣꯏꯕ ꯐꯥꯎꯕ ꯇꯥꯕꯤꯔꯤꯕ ꯑꯃꯗꯤ ꯃꯤꯠꯌꯦꯡ ꯇꯥꯕꯤꯔꯤꯕꯁꯤꯡ ꯈ꯭ꯋꯥꯏ ꯈꯨꯗꯤꯡꯃꯛꯀꯤ ꯃꯐꯝꯗ ꯆꯦꯅꯦꯜ ꯑꯁꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯉꯝꯈꯩ ꯂꯩꯇꯅ ꯊꯥꯒꯠꯆꯕ ꯐꯣꯡꯗꯣꯛꯆꯔꯤ ꯍꯥꯏꯕ ꯋꯥꯐꯝꯗꯤ ꯊꯝꯖꯔꯒ ꯄꯨꯝꯅꯃꯛꯄꯨ ꯑꯃꯨꯛꯀꯁꯨ ꯍꯟꯅ ꯏꯀꯣꯛ ꯂꯣꯟꯅ ꯈꯨꯔꯨꯝꯖꯔꯤ ꯀꯪꯂꯩꯄꯥꯛꯅ ꯌꯥꯏꯐꯔꯦ